Hello nungsiraba aigi YouTube family. Ngasigi movie asigi wari di mauna ama khaki wari. Magi mamit adu operation tawrubuna maram orga numit homni phawa kari gam amta oba phangjarmdi. Adu marak adu da mahaki yum adu da sakangdraba nupa ama khak changklami. Nupa asina mauna ha adu gi mafamda natai chada ba thabak kaya ma pangthok na ba honar klami. Adu gi matung di nupa adu nupi asi bu khodum chan ki bang ngambra natraga nupi asina masa ngakthok chaba ngambra ha adu yenga duri bani. Adu ang asi porkliba movie asigi maminga 3 days of a blind girl na kawi. Movie asi hautugai mangoina na mayang yampham yamna kanaraba application amagi matangda phom khara thamjaramge madudi mangda uliba application asi sanabiraga adongi matam hangmo numita khasa khara do orbaso daily oina khara khaji ko orbaso tan ngami application asi ki link description amadi comment box ta pin tawjaramge mayam sod mak pro view rupees 18 khaktangna slot game asi bo sanam matamda 1100 phangi basin asam tawgana khaji sanabiyo recharge khaji hanbiyo aduga yamna kan riba amana refer and earn asin nambiraga adom report tawkiba matamda adom phamda soidanamaki rupees ti ma phanglagani aduga adom refer tawkriba mi adon recharge tawba targadi adom phamda 30% cashback lakadoribani ngamliba makai application asibu share tawbidra mayam sodamak nongmagi chani chahum je domak tanba ngamgani withdrawal su adomak yamna thobani proof hara su mayam stel lejare khodak adomak changani maram adon orga mayam su application no basibu try tawbiyo Movie asigi wari na horpo matamda Benorica kobi masak mato phajarabi ama bu walklami. Hajik mahaki mamit animak operation tawri bani. Maram asina warga mahaki mamit numit homni phawri kari gomba amata uba phangloi dori bani. Adugi makhata rakpadana khoina khanglami madudi Benorica hariba adugi mapureba Jack kaina kaurami mahakasi yamna hairaba sergeant ama khakni. Hajikti Benorica hariba nupi asi kari gomba amata uba phangjadre. Maram maduna warga mahaki mayumda thabak sonawani haidra nupi amaka kauraklami. Mahaki mayumda thabak sonaba kaurokliba nupi asigi mamingna me haina kaurami. Mana yum asida thabak tawdun larikan matang aduda police officer ama khaklami. Lagliba police officer aji megi boyfriend oigadori bani. Aduga mahang haraklami madudi lottery ticket amada mahak concert chanabagi damta ticket ama phawri. Maram asina oraga mabani punna concert adubu yengminnaru nabagi damta haraklami. Megi boyfriend asina harakliba wafam asi mahak su yaraklami. Adugi matungge makoini punna chalasi haina hainakirami. Adugi makhatarakba mathangin numita Benorica gi mamit udraba ahan manumit adu yamna phajana hawkirami. Ramdi ngasigi numit asidadi mahaki mapuru ebaga mabani punna leminari bani. Aduga mata asida koina khanlaklami madudi Benorica gi mapuru basi mahaka puna mafam azal leminaba phangloi tore maramdi ngasi mahak makauda pangthok kadriba doctor mayam gi meeting aduda mahak chat kadori bani yamna maru oiba thabak oibna maram orga Benorica bu yum asida matom thamlamnaga mahak mafam asida gi chat kerami adu mahak na chat kan mangoina na mahak na Benorica gi phone adu puraga chat kerami maramdi mahak na parma phone adu battery yaudabagi damta mafam asida thamlamni bani adu Benorica na makut maru matamda soibagi mahak gi mapurabagi phone adu sofa gi karakta intent kerami Mahaki mapure bachat kraba tungda Benorica gi mafamda main haraklami ayak ai atma gi hidak adu loi thokre badum to lawruge haraklami asam tawdana yamna thuna halakani haramnaga mahak mafam asdagi thokirami ajikti yum asida Benorica matomta naitom lehori bani mahak mapala tholak laduna nusit aying makara chana nabani haidona tholaklami aduga asam na famdun lariga ngahak lerba matungda sem ga bonu pa mafam asida changaklami ta sengbagi di sem harba nu pa asi jeka unana bagi damakta laklibani maram di sem amari jek pikli kandagi tinarakpa school punna taminarakpa marup ngaktani aduda sunatana jekna semgi nupi adugi operation chu pangthokibani adugi matungdi Benorica na sembu mahaki emungda changluna ba haiklami adubu sem yum adugi manungda changlaga kari leibagi heba jek phajana toro matungda mapal tholaklami hajik numi tasala kadrobri matam asi phawda jek mahaki mayum asida halaklamti aduga mapalana nong yamna kanna churaklami adubu tanja aduda makhogi yumgi thong doorbell adu khongklami aduga Benorica na thong adubu hangtokluba matamda jek na tabida sem oidun lerami tasengbagi sem asi nong yamna kanna chuba nong lusi tawna maram orga mayum hanaba taxi phangdabadagi halaklibani Benorica karigoma amata khantaba tawdabida sembo maki yum manungda dumak changalaklami aduga semgi mahomda chapitaklami maki mapuro bena selamba phirunga sumhanga piraklami adugi matogdi makho ani phaminna duna wari watai ngak sanarami patang sida semna maki wari leklami mak asi painter amakhami mak maki nupi du boyamna thamosira nungsi haina magna phongdoklami adubo lebak thiribadi maki nupi duna magna layek padu sumkang bamjaram diharami asumna wari sanaba loraga nongso hangkirami nong hanglaba matungda sem mafam asdagi chatkirami adugi matung tarakdadi Benorica irujanabani haiduna mahaki bathroom aduda changklami aduga tanjadu mahaki wakhal khanjarami madudi mahakpu kanagumba amana yengdu leibagi matawgumna khallami adubo wafam asigi matangda mahaka hena khanjaludabida damak bathroom manung changkirami aduga matang asida koina udaklami madudi sem Benorica na irujariba bathroom asigi manungda lepton lerami tasengbagi mahak mayumda handabida mafam asda tominna leiribani adugi matungdi mahaksu Benorica gi matungda leplaga karan taraduna mahaksu irujaraklami adugi matungdi Benorica gi managanda mana ising kapsalabu matamda Benorica yamna pakhana maninglomda yengaklami mana yelakpa taraga su mamit operation tawruba kuidabana maram orga karigum amadadi mana uba phangjarmti
ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯕꯦꯅꯣꯔꯤꯀꯥꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯁꯦꯝꯁꯨ ꯄꯥꯈꯠꯂꯗꯨꯅ ꯃꯈꯥꯗ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯕꯦꯅꯣꯔꯤꯀꯥ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯁꯦꯝ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯍꯧꯖꯤꯛꯇ ꯂꯥꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯑꯃ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯤ ꯃꯇꯧꯒꯨꯝꯅ ꯃꯍꯥꯛꯅ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯅꯥꯛꯇ ꯇꯥꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯪꯒꯣꯝꯅ ꯄꯤꯛ ꯊꯜꯂꯕ ꯒ꯭ꯂꯥꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒꯁ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯜꯂꯗꯨꯅ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯐꯝꯗ ꯊꯛꯅꯕ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯡꯖꯥ ꯈꯔ ꯂꯩꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯦꯅꯣꯔꯤꯀꯥꯅ ꯊꯣꯡ ꯑꯗꯨꯕꯨ ꯐꯖꯅ ꯂꯣꯟꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯋꯥꯌꯔ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯛꯊꯠꯂꯝꯃꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯁꯦꯝꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯞꯆꯤꯟꯈꯤꯕ ꯗ꯭ꯔꯒ ꯑꯗꯨꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯨꯝꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯍꯥꯛꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯁꯦꯝ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯅ ꯈꯪꯈꯤꯔꯝꯃꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯕꯦꯅꯣꯔꯤꯀꯥ ꯏꯉꯛ ꯉꯛꯆꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏꯅꯤ ꯃꯈꯥꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯗꯨꯅ ꯕꯦꯅꯣꯔꯤꯀꯥꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯅ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯕꯦꯅꯣꯔꯤꯀꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯄꯥꯝꯗꯦ ꯑꯩꯗꯤ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯉꯔꯥꯡ ꯇꯨꯃꯤꯟꯅ ꯆꯪꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯈꯪꯂꯝꯃꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯝꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯝꯅ ꯐꯣꯟ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯧ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕꯦꯅꯣꯔꯤꯀꯥꯅꯗꯤ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ ꯃꯗꯨꯗꯤ ꯐꯣꯟ ꯑꯗꯨꯒꯤ ꯋꯥꯌꯔ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯛꯊꯠꯂꯝꯂꯕꯅꯤ ꯁꯦꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯀꯗꯔꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅꯁꯨ ꯂꯣꯏꯅꯃꯛ ꯈꯪꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯀꯥꯔꯟ ꯇꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯦꯝ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯕꯦꯅꯣꯔꯤꯀꯥꯅ ꯁꯦꯝꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯖꯦꯛꯁꯨ ꯍꯜꯂꯛꯂꯒꯅꯤ ꯅꯍꯥꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯦꯝꯅꯗꯤ ꯐꯖꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯖꯦꯛ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯝꯅ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯅꯈꯣꯏ ꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯃꯦ ꯑꯗꯨ ꯑꯩꯅ ꯀꯤꯗꯅꯦꯞ ꯇꯧꯔꯕꯅꯤ ꯃꯦ ꯑꯗꯨ ꯁꯦꯝꯅ ꯊꯧꯔꯤꯅ ꯄꯨꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔꯒꯤ ꯃꯅꯤꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯂꯝꯂꯕꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯦꯅꯣꯔꯤꯀꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯝꯅꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯣꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯝꯅ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ ꯅꯍꯥꯛ ꯖꯦꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯇꯨꯃꯤꯟꯅꯕ ꯄꯥꯝꯕ꯭ꯔꯥ ꯍꯪꯂꯛꯂꯝꯃꯤ ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯝꯅ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯐꯝꯗ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯏꯖꯠꯄꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯕꯦꯅꯣꯔꯤꯀꯥ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯗꯨꯅ ꯁꯦꯝꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯡꯖꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯝꯅ ꯕꯦꯅꯣꯔꯤꯀꯥꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯐꯝꯗ ꯆꯥꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯕꯦꯅꯣꯔꯤꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕꯅꯤ ꯑꯗꯨ ꯄꯨꯝꯕ ꯑꯣꯏꯔꯒꯁꯨ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯐꯝꯗ ꯁꯦꯝꯅ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯗꯨꯅ ꯆꯥꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯝꯅ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯉꯁꯤ ꯊꯣꯡꯂꯤꯕ ꯍꯤꯡꯖꯥꯡ ꯑꯁꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯔꯝꯕ ꯍꯨꯏ ꯑꯗꯨ ꯍꯥꯠꯇꯣꯛꯂꯒ ꯊꯣꯡꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕ ꯃꯇꯝꯗ ꯕꯦꯅꯣꯔꯤꯀꯥ ꯃꯀꯣꯛ ꯉꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯂꯝꯃꯤ ꯕꯦꯅꯣꯔꯤꯀꯥ ꯁꯦꯝꯅ ꯄꯤꯔꯛꯂꯤꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯃꯍꯥꯛ ꯆꯥꯕꯗꯤ ꯄꯥꯝꯖꯕ ꯅꯠꯆꯗꯦ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯁꯦꯝꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯤꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯆꯥꯅꯕ ꯑꯁꯤ ꯅꯍꯥꯛꯅ ꯆꯥꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯍꯜꯂꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯕꯦꯅꯣꯔꯤꯀꯥꯁꯨ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯔꯒ ꯈꯔ ꯆꯥꯁꯜꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯕꯥꯠꯔꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯆꯥꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯑꯣꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛ ꯕꯥꯠꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯗꯨꯅ ꯃꯇꯦꯡ ꯐꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯇ꯭ꯔꯦ ꯈꯪꯂꯛꯂꯕ ꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯂꯗꯨꯅ ꯕꯥꯠꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯪꯈꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯋꯥꯈꯜ ꯈꯔ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯗꯔꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯕꯦꯗꯔꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯝ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯁꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯃꯔꯤ ꯂꯩꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯦꯟꯇꯤꯡ ꯇꯧꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯖꯤꯟꯗ ꯀꯂꯔ ꯈꯔ ꯄꯛꯄꯗꯨꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯥꯅꯤ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯉꯥꯏꯅꯗꯕꯤꯗ ꯂꯩ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯝꯒꯤ ꯃꯁꯥ ꯑꯁꯤꯕꯨ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯐꯝꯗ ꯃꯁꯥꯖ ꯇꯧꯍꯜꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯕꯦꯅꯣꯔꯤꯀꯥ ꯁꯦꯝꯅ ꯆꯥꯅꯅꯕ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯑꯗꯨꯃꯛ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯕꯦꯅꯣꯔꯤꯀꯥꯒꯤ ꯀꯣꯛꯇ ꯌꯥꯝꯅ ꯐꯖꯔꯕ ꯑꯥꯏꯗꯤꯌꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯑꯁꯃꯥ ꯅꯥꯕꯒꯤ ꯑꯦꯛꯇꯤꯡ ꯇꯧꯔꯛꯂꯝꯃꯤ ꯕꯦꯅꯣꯔꯤꯀꯥꯒꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯁꯦꯝ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯑꯁꯃꯥꯒꯤ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯍꯤꯗꯥꯛ ꯑꯗꯨꯁꯨ ꯌꯥꯎꯔꯝꯗꯕ ꯊꯦꯡꯅꯔꯕ ꯇꯨꯡꯗ ꯕꯦꯅꯣꯔꯤꯀꯥꯕꯨ ꯍꯥꯠꯄ ꯄꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯗꯥꯛ ꯂꯧꯅꯕ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯝꯅ ꯕꯖꯥꯔꯗ ꯆꯠꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯍꯥꯛꯅ ꯕꯦꯅꯣꯔꯤꯀꯥꯕꯨ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯕꯦꯅꯣꯔꯤꯀꯥꯅ ꯃꯍꯥꯛꯀꯤ ꯐꯤ ꯑꯗꯨꯕु ꯊꯣꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯆꯞꯍꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯊꯣꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯡꯗꯣꯛꯆꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯀꯣꯏꯊꯤ ꯊꯤꯔꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯣꯁꯨ ꯐꯪꯕ ꯉꯝꯖꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯣꯐꯥ ꯃꯅꯥꯛꯇ ꯆꯪꯂꯛꯂꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨꯕꯨꯁꯨ ꯊꯤꯔꯛꯂꯝꯃꯤ ꯐꯣꯟ ꯑꯗꯨ ꯖꯦꯛꯇꯒꯤ ꯅꯥꯟꯊꯣꯛꯑꯕ ꯐꯣꯟ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯖꯦꯛꯀꯤ ꯐꯣꯟ ꯑꯗꯨꯗꯤ ꯕꯦꯇꯔꯤ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯀꯣꯜ ꯇꯧꯕ ꯉꯝꯖꯔꯝꯗꯦ
ꯃꯇꯥꯡꯁꯤꯗ ꯃꯍꯥꯛ ꯐꯣꯟ ꯑꯁꯤꯕꯨ ꯆꯥꯔꯖ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯆꯥꯔꯖꯔ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯖꯔꯝꯗꯦ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯈꯟꯖꯤꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯕꯦꯇ꯭ꯔꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯁꯦꯔꯤꯗ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨꯕꯨ ꯆꯥꯔꯖ ꯇꯧꯕ ꯅꯪꯗ꯭ꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯁꯦꯝ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯠꯄ ꯃꯃꯤꯠ ꯎꯗ꯭ꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯔꯤꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯅꯥꯟꯊꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯕꯦꯇ꯭ꯔꯤ ꯑꯗꯨꯁꯨ ꯂꯣꯠꯁꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯁꯦꯝꯅ ꯎꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯋꯥꯕ ꯇꯥꯔꯅꯤ ꯈꯜꯂꯗꯨꯅ ꯕꯦꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯀ꯭ꯔꯥꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯌꯦꯞꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯝ ꯕꯦꯅꯨꯔꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯤꯡꯅꯕ ꯄꯣꯛꯆꯔꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯕꯦꯅꯨꯔꯀꯥꯒꯤ ꯃꯐꯝꯗ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯀꯥꯞꯄꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯦꯝ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯀ꯭ꯔꯥꯡꯗꯒꯤ ꯕꯦꯇ꯭ꯔꯤ ꯑꯗꯨꯕꯨ ꯁꯠꯇꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯆꯥꯔꯖ ꯇꯧꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯝ ꯕꯦꯅꯨꯔꯀꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯖꯦꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯁꯦꯝꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡ ꯑꯗꯨꯗ ꯆꯍꯤ 2 ꯆꯨꯞꯅ ꯖꯦꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ ꯁꯦꯝꯗꯤ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯝꯊꯥꯛ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯈꯪꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯕꯤꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯗꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨ ꯃꯔꯝꯗꯤ ꯁꯦꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯅꯝꯊꯥꯛ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯍꯤꯗꯥꯛ ꯑꯐꯕ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯚꯤꯇꯥꯃꯤꯟ ꯈꯛꯇꯃꯛ ꯄꯤꯖꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯗꯣꯛꯇꯔ ꯑꯣꯏꯕꯒꯤ ꯃꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯂꯝꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕꯒꯤ ꯂꯃꯟ ꯖꯦꯛꯀꯤ ꯅꯨꯄꯤ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯐꯝꯗ ꯈꯨꯝꯕ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯁꯦꯝꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯕꯦꯅꯣꯔꯤꯀꯥꯅ ꯊꯥꯖꯕ ꯉꯝꯖꯔꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯖꯦꯛ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯅꯈꯤꯁꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅ ꯑꯁꯦꯡꯕ ꯀꯅꯥꯅ ꯑꯆꯨꯝꯕ ꯂꯣꯏꯅꯃꯛ ꯈꯪꯂꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯆꯨꯔꯨꯞ ꯊꯛꯆꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯝꯅ ꯃꯋꯥꯜꯗ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃꯈꯛ ꯆꯪꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯕꯦꯔꯣꯅꯤꯀꯥ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯐꯨꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯑꯗꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯕ ꯍꯨꯔꯥꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯕꯦꯅꯣꯔꯤꯀꯥꯕꯨ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯁꯛ ꯑꯁꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯑꯁꯤꯅꯁꯨ ꯕꯦꯅꯣꯔꯤꯀꯥꯕꯨ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯁꯦꯝ ꯈꯪꯍꯧꯗꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯊꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯩꯖꯥꯡꯅ ꯀꯛꯊꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯍꯨꯔꯥꯟꯕꯒꯤ ꯆꯦꯞꯇꯔ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯀꯟꯁꯔꯠ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯤꯕꯨ ꯂꯧꯈꯠꯄ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯊꯣꯡ ꯑꯃꯕꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯆꯪꯗ꯭ꯔꯤꯀꯥꯟꯗ ꯁꯦꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯑꯗꯨ ꯕꯦꯅꯣꯔꯤꯀꯥꯅꯤ ꯃꯍꯥꯛꯅ ꯇꯨꯝꯕ ꯑꯗꯨꯗ ꯑꯀꯥꯏꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯔꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯂꯤꯕ ꯑꯁꯤꯗꯤ ꯍꯨꯔꯥꯟꯕꯗꯨꯅꯤ ꯃꯍꯥꯛꯇꯤ ꯁꯦꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯍꯜꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯕꯦꯅꯣꯔꯤꯀꯥꯒꯤ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯃꯕꯨ ꯎꯈꯤꯔꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯐꯣꯇꯣ ꯑꯁꯤꯁꯨ ꯁꯦꯝꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯖꯦꯛꯀꯤ ꯃꯁꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯅꯞꯁꯜꯂꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯎꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯤꯡꯅꯗꯕꯤꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯕꯦꯅꯣꯔꯤꯀꯥ ꯎꯄꯨ ꯑꯃꯗꯒꯤ ꯃꯈꯥꯗ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯂꯥꯎꯕ ꯉꯝꯗ꯭ꯔꯕꯗ ꯃꯍꯥꯛ ꯁꯤꯔꯤꯗꯨꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯄ ꯇꯥꯔꯒꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯕꯦꯅꯣꯔꯤꯀꯥ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯗꯨꯅ ꯃꯇꯦꯡ ꯐꯪꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯃꯤ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯈꯔ ꯈꯔ ꯎꯕ ꯍꯧꯔꯛꯂꯕꯅꯤ ꯃꯇꯥꯡꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯃꯃꯥꯡꯗ ꯃꯩꯉꯥꯟ ꯑꯃꯈꯛ ꯎꯔꯛꯂꯝꯃꯤ ꯃꯩꯉꯥꯟ ꯑꯗꯨꯕꯨ ꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯐꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯖꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯂꯥꯛꯂꯤꯕ ꯃꯩꯉꯥꯟ ꯑꯗꯨ ꯁꯦꯝꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯄꯣꯜꯂꯛꯂꯝꯃꯤ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯃꯦꯅ ꯃꯍꯥꯛꯀꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯐꯣꯇꯣ ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯐꯣꯇꯣ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯑꯗꯨ ꯖꯦꯛ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯁꯦꯝꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯕꯦꯅꯣꯔꯤꯀꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯥꯛꯑꯦ ꯍꯥꯏꯕ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯄꯗꯨꯗ ꯕꯦꯅꯣꯔꯤꯀꯥ ꯕꯥꯠꯔꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯥꯅ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯆꯪꯂꯨꯕ ꯃꯇꯝꯗ ꯁꯦꯝ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯊꯋꯥꯏ ꯂꯧꯊꯣꯛꯈꯤꯔꯝꯃꯤ
ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯁꯦꯝ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯐꯝꯗ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯗꯨꯅ ꯏꯖꯠ ꯂꯧꯊꯣꯛꯅꯕ ꯑꯃꯨꯛꯀꯁꯨ ꯍꯣꯠꯅꯔꯛꯂꯝꯃꯤ ꯍꯧꯔꯛꯄꯗꯗꯤ ꯕꯦꯅꯣꯔꯤꯀꯥ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯁꯦꯝꯕꯨ ꯏꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯁꯣꯐꯥꯗ ꯂꯩꯕ ꯅꯣꯡꯃꯩ ꯑꯃꯈꯛ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯂꯧꯕ ꯐꯪꯅꯕꯅꯤ ꯈꯜꯂꯗꯨꯅ ꯃꯁꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯁꯦꯝꯒꯤ ꯃꯐꯝꯗ ꯁꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯅꯣꯡꯃꯩ ꯂꯩꯕ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯗꯨꯕꯨ ꯇꯤꯡꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯂꯧꯕ ꯐꯪꯗ꯭ꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯦꯛ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯇꯧꯅꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯖꯦꯛꯅ ꯈꯟꯈꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯁꯥꯅ ꯌꯥꯝꯅ ꯇꯧꯅꯔꯤꯕ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯦꯟꯁꯜꯂꯗꯨꯅ ꯖꯦꯛ ꯁꯦꯝꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯕꯦꯅꯣꯔꯤꯀꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯁꯦꯝ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯂꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯦꯛꯀꯤ ꯃꯐꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯦꯛꯀꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯀꯟꯐꯦꯁ ꯇꯧꯍꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯕꯦꯅꯣꯔꯤꯀꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯁꯦꯝꯁꯨ ꯕꯦꯅꯣꯔꯤꯀꯥꯕꯨ ꯊꯤꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯕꯦꯅꯣꯔꯤꯀꯥꯕꯨ ꯍꯥꯠꯅꯕ ꯃꯍꯥꯛꯅ ꯍꯣꯠꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯦꯅꯣꯔꯤꯀꯥꯅ ꯕꯤꯌꯔ ꯕꯣꯇꯜ ꯑꯃꯕꯨ ꯃꯥꯏꯀ꯭ꯔꯣꯋꯦꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯂꯣꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯥꯏꯀ꯭ꯔꯣꯋꯦꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯕꯣꯝ ꯑꯃꯒꯨꯝꯅ ꯄꯣꯈꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯝ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯁꯤꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯕꯦꯅꯣꯔꯤꯀꯥ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯖꯦꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯖꯦꯛ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯁꯦꯝ ꯃꯈꯣꯏꯅꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯅ ꯕꯦꯅꯣꯔꯤꯀꯥꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯕꯤꯌꯔ ꯄꯣꯈꯥꯏꯕꯗꯨꯗ ꯁꯦꯝ ꯊꯋꯥꯏ ꯃꯥꯡꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯕꯦꯅꯣꯔꯤꯀꯥꯅ ꯌꯥꯝꯅ ꯊꯧꯔꯕ ꯊꯥꯡ ꯑꯃꯈꯛ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯟꯅ ꯍꯟꯅ ꯁꯦꯝꯒꯤ ꯊꯋꯥꯏ ꯃꯥꯡꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯟ ꯀꯠ ꯇꯧꯈ꯭ꯔꯒ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯎꯍꯜꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯕꯦꯅꯣꯔꯤꯀꯥ ꯊꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯍꯤꯡꯖꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯥꯎꯁꯟꯅꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯁꯣꯟꯕꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯃꯥꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯨꯚꯤ ꯑꯁꯤ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯌꯥꯝꯅ ꯑꯣꯏꯕ ꯃꯨꯚꯤ ꯑꯃꯅꯤ ꯃꯨꯚꯤꯒꯤ ꯁꯤꯟ ꯈꯔ ꯃꯈꯩꯗꯤ ꯑꯗꯣꯝꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯕꯤꯔꯝꯂꯒꯅꯤ ꯊꯥꯖꯕ ꯂꯩ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯆꯦꯅꯦꯜ ꯃꯨꯚꯤ ꯅꯥꯔꯦꯇꯔ ꯂꯣꯡ ꯂꯤꯞ ꯃꯨꯚꯤ ꯅꯥꯔꯦꯇꯔ ꯊꯦꯡꯛ ꯌꯨ